Afghanistan athokpa thawdo wathokising myamda leptana pidana laksari channel sigi mekedigi ngasisu myamda anawbi ipawsing khara update pijage myamla fuktaminasi Taliban Afghanistan ki border crossing punamak thingjinkre mipairaba Afghan sing maraibak thadona pokhona duna Kabul airport ta thumjinarari hawkiban nongma easy numit ki ayuk anganbada Taliban insurgent singna Kabul sahar khudum chanduna Afghanistan lawsingkraba matung Afghanistan gi miyam amasum foreign lising missing kaya marumna mipaibaga loinana leba adu thadoktuna atopa mirai bak singda changjafam lawruna bigidamak Kabul airport ta thomjinnarakpa leptri Taliban singna Afghanistan gi border crossing punamak thingjin khiba maramna Afghan singna mapa lebak ta satkhinaba amata ngairaba pambaidi Kabul airport na oidi amasum Taliban gi lenga makhada leiba pamdraba Afghanistan gi citizen singna atopa malem gi lebak singna sangjapam launa bugidama Kabul airport ta mina krik krik innabagi sang asum hengalakle airport compound adugi checkpoint gi manung thangba sarukta miyambu control tawna bugidama haujuk US troop lising mari gi mathakta leiri nakalamaramda khulai matik chana pairaba Taliban fighters singna airport ki compound adugi sekpal wang bata koina satuna patrolling ki thabak kanna sangshili amasung Taliban insurgent singna phongdorokhiba amada Afghanistan gi miyabu ki hangoiribadu aranba wakhaloni miyamna laibak adu thadoktuna mapa lebak singda sangjapam lawrunaba chatkhiba Taliban pamde Afghan sing amadi leba adu da leiriba foreign nationalist singda kariguma makhal amatigi miyot minai chathaloi amasum Taliban singi Maikaidgisu asigumba thawong amata satharoi haki Kabul airport ta Afghan singna thomjilaktuna mipaibaga loinana singi lan tawnariba madi foreigner singna ka hena akiba phawribadu aranba wakhaloni haina Taliban gi official amana phongdokhi nakalamaromda Taliban militant sing aduna Kabul airport taba lambi sing thingjinbaga loinana checkpoint kaya marum sa hangdokre Hamid Karzai International Airport haina khangnariba Kabul airport adu tamna Afghanistan gi miyamna lakpada Taliban singna thingduna chathandana ba khonari amasum Afghan singna airport taba lamida lakpada Taliban fighter singna miyam aduda onchinduna attack tawri haina su pawgi likhun amana su phongdorakli Taliban fighter singi attack ta Kabul airport taba lambida miyoi taraganithoi nongno hatkre miyoi singadu Taliban fighter singna nungmaina kap amadi miyoiduna sienbada amaga nesinabadagi sor funduna sikhibana ayamani sohari Taliban singna miyamda onchinduna nongmai kapsinbagi mathakta sayamadi thauri na singba sijinaduna mipaiduna sienaba khonariba civilian singbu tanaduna tamthina phubu saibusu tawbi hari Bafware khariba Kabul airport ki checkpoint aduda kakhatuna Afghan kaya marumna airport manungda sangnaba khonabagi video sing social media da thaduraki mama mapa oibising makhoi gi pikliba masa sing miraiba ki lanmi singda langsinduna makhoi bisu airport manungda janghan biu loinana passenger aircraft ki matingna US amadi United Kingdom da pubiu haina Britain amadi US ki lanmi singda kaptuna haijabagi saktamsu video da thagatli haidianasu source asin makhatana phongdorakle Atopa source amanamu Kabul da lebe Indian embassy da Taliban red chatharakpa leite Afghanistan gi Kandahar amasum rehanna singmada leiba Indian consulate singda Taliban fighters sing sangsilaktuna search operation chathai amadi red chathaduna kihanbagi thawong kya chathari have report singadu aranbani haujuk phawbi oinadi asigumba thawong amata Taliban satharupa leitri haina Kabul da leiriba Indian embassy ki staff sing phongdokre Taliban fighters sing Kabul da leiriba Indian embassy da red sathaduna kian khanganba madi mipaiba pokhanbagi thawong amata leite haina staff aduna singdokhi nakalamaromda Afghanistan bu mapung fana khudum changraba Taliban makhoigi anauba drill gi saruk amoina Afghanistan da leiriba foreign mission khudimakta sangsinduna kian khanganbagi Mamangi sayul tuan balibak singi consulate sing maram damna satlan kre have report tawrakibani report sing adugi matungina Taliban fighter singna Kandahar amasum Mazar-i Sharif ta leiba
Tuan tuan ba leibak singi consulate office sing da sangsin duna thi humbagi thabak sathaki haiba wafam phongdokibani fighter sing aduna foreign consulate singi building singdi amata khudum san batawkidi foreign mission punamak Taliban question duna mafam aduda leiba mission miyambu mapan thokhandana thammi haina se report sing aduda phongdokibani Taliban gi makok thongba lusing basing numit kharani gi mamangna phongdokiba amada makoina Taliban fighter sing mirai baki embassy amadi consulate building sing da sangdana akan bo wafam thamki hairiba consulate sing amadi makoi gi mari lainaba staff singi gari singsu so ludanaba akan ba thing ba thamki su haidi Afghanistan India gi embassy mari operate tawri embassy amana Kandahar da atopa amana Herat lamdamda aduga ahum suba aduna Maza-i Sharifta aduga atopa mari suba duna Kabul dani hauji Kabul consulate natana atopa ahum dadi staff amata laitrabani haidi henasu phungdorakli atopa report khara mayamna tentakna thamjage Kabul airport ki miyoi lising taraga nipan hena tekta kaidana puthorakre NATO official haukiba numaijung numita Taliban fighters singna Kabul mapung fana khudum chanchinkraba matung leibak adudagi haujik phawada punna miyoi lising taraga nipan hena puthorakre haina NATO official singna ngasi phongdorakibaga loinana makhatana leibak adu thadoktuna chatpa pamba miyoi sing puthoroknaba angamba thakta honari Taliban Afghanistan mapung fana control tawkraba matung miyoi kya leibak adu thadoktuna satningli haujiksu Kabul airport miyoi kaya leibak adu thadoktuna satnanabidamak sem sadunu leiri haiba report amasu mamangi report mayamda share tawjakhre atop report amana Taliban lusing basinga Islamabad ka yamna toina paw fawnari khan Afghanistan da han leramba Ashraf Ghani ki lenga inthuduna Taliban singna power passion graba matung inclusive government ama semgatnaba hotnariba adugi matangna Taliban gi lusing basinga masum Islamabad ka yamna toina paw fawnari haina Pakistan ki Prime Minister Imran Khan phongdorakli magna makhatana phongdokibida Afghanistan da lariba Pakistan Ambassador Mansoor Ahmad Khan Taliban singa unaduna wari sabagi thabak sathari Qatar da lariba Pakistan ki station inboina Mula Barat yauna Taliban ga atop lusingba singa unaduna wari sanari Abdullah na lusingba Afghan delegation team gus unaduna Islamabad na wari sabagi thabak sathari Pakistan ga yumthangnariba leba Afghanistan leba inclusive government ama lehenba pamdi adubo Taliban singna kari firep lorakadaki haibaduri sapsana khangmngamdri amaromda Islamabad ka Taliban ga paw fawnari haina phongdokrabasu Prime Minister Imran Khan Afghanistan da haujuk oiriba phibam sigi matangda maki minister singna wafam amata phongdoktanaba khangankhre amasum Afghanistan da haujuk oiriba phibam siyamna sensitive oibana maram oiraga Taliban singna sathariba thabak thoram singi matangda wafam amata phongdoktanaba maki cabinet ta khangankibani current minister khaknatana hiramasigi matangna wa nganglubada khudong salaba kya tholakpa yabagi akiba leibana maram oiraga Prime Minister Imran Khan athingba si thamjinkhibani haina phongdorakli atopar report amadana Taliban DW journalist ki mari matani nomoina kaptuna hatkre Germany gi DW news channel da journalist amoina thabak tawriba Afghan ama Taliban fighter singa hatnaba akan mamongna thibagi thabak sathari amadi makpu thiba phangnaba hotnabada satharkiba thawong singa mari leinana journalist adugi mari mata ani Taliban fighter singa nongmaina kaptuna hatkre haina German public broadcaster na phongdorakli Taliban lalhauba singa Afghanistan gi tongan city singa leiba yum singa sangduna DW news channel da thabak tawriba journalist asi thibagi thabak sathari Taliban singna journalist singi mathakta satharakliba thawong sing asi miyoibigi minungsi yaudaba thawong ngaktani hairi amaromda DW Director General Peter Lambok na thawdu asibu akan mamongda yaningdabasu makhatana phongdorakli makhatsa tarakpoina topa report amana Afghanistan na Taliban na US ta mateng pangkiba miyoi sing yumthong khuding sangduna thiba hore UN document Taliban yumthong khuding sangduna US amadi NATO gi force ta mateng pangkiba miyoi sing thibagi thabak hena kansinkhre haina confidential oiba United Nation ki document amana phungdorakli
UN Threat Assessment Consultant pीब report हाइरिबदि तालिबान की ग्रुप असिना opponent सिंगी मयोक्ता लमन खुमलोय हाइबगी थाजब पीखिबा तारबसु ग्रुप असिना फाबा पामनिबा individual सिंग priority list ama पिखरे Afghan military police intelligence unit na singbada marueba thodang lauduna thabak tawkiba miyoi sing asina hena khudong thiningai oi haina document adu ki waro na phongdorakli Taliban phaba pamliba individual sing amadi makhoi gi imung manung gi miyoi sing adu fana bagi damak yumthong kuding sangduna thiba hore Kabul airport tamna lakpa lambi da sathok chasin tawriba miyoi singbu kumna yengsin magi thabak hokre Capital Kabul amadi Jalalabad yauna marueba city singda checkpoint sing thamduna screening tawbagi thabak adu sathari yum sakisa numita pikiba document adu Norwegian Center for Global Analysis na ibane hariba Norwegian Center for Global Analysis asi UN gi agency singda intelligence ki oiba pau pithok fisin tawriba organization amani Taliban की फाइटर सिंह असिना मखोइदा सरेंडर तौर उ यादबा पुलिस अमदी मिलिटरी दा थबक तौबा इमुंग मनुंगी मियोइ सिंह अतुदा मरु ओइना टारगेट तौरी मखोइ सिंह अदुबु फारगी इमुंग मनुंग हुपना दंडी पीबगी थबक सथै हाइना ऑर्गेनाइजेशन असिगी एग्जीक्यूटिव डायरेक्टर क्रिस्टियन नेलेमाना फोंदुरकली माना मखाताना हाइकिबदा ममांगी मतमना US अमदी नेटो की फोर्स का थबक तौरंबा अफगान अमदी मखोइगी इमुंग मनुंगी मियोइ सिंह पुलप फारगा ओटपल नैबा अमदी हाटपा तुपगी थवोंग सिंह फावबु सथरि मसीना वेस्टर्न इंटेलिजेंस सर्विस मखोइगी नेटवर्क अमदी तालिबान ISIS थेंगनबगी मेथड अमदी तौबा ngambagi शक्ति अदुदा अकायबा थोगले रिपोर्ट असिना मखाताना हाइकिबदा मिलिटेंट सिंह असिना अनौबा इन्फॉर्मर सिंह लौरगा पाउ सिंह खोमजिलगा US अमदी नेटो गा थबक तौरंबा मियोइ सिंगी लिखुन लौबगी थबक सथरि लोइनना मखोइना टारगेट तौगदबा मियोइ सिंगी लिस्ट अदुसु हेना मसिंग यामखदहले मसिदा मारु ओइना पाउ पीरिबा मियोइ सिंग अदुगी मनुंगदा मॉक्स लेबा मियोइ सिंग अमदी मनी ब्रोकर सिंग कांटेक्ट तौरगा लिस्ट अदु खोंगटबगी थबक सथरि Taliban की ऑफिशियल सिंग अदुना ब्रिटिश अमदी अमेरिकन सिंग मरी लैनना थबक तौरंबा मवोंग मतौना सिंग बदुगी मरमदा अकुपा पाउ पीनबगी खंगली करिगुंबा पाउ असि पीदबा तारगना इमुंग मनुंग मियोइ सिंग पुना फगतबगी थवोंग सिंग सु सथै शरिया लॉ दा युमफम ओइरगा मियोइ सिंग अदु दंडी पीबगी थवोंग सिंग चथगनी हाइबा वाफम सु खंगली Norwegian Center for Global Analysis na makhatana warning piribadi Taliban Afghanistan na lehoriba Western amadi atay atopa miray baki miyoy singdasu phaba punbagi thawong sing phawu sa tharakpa yai masida medical workers sing su khudong thiningai oi amadi militant sing asigi mayokta criticize tawraba miyoy khudingwaksu khudong thibasi mayukna ba yai haidi hena su phungdorakli